आकाशवाणी इम्फाल R.K.Gorani na pau pajari ahanbada maroiba pau security force na manipuri chingna mafam singda makata na thiba humbagi thabak chathari Thoubal jila hairo pa 3 dagi KCPPWG gi mioi taret khulai konana fakhi lamdam asi yelong masana sing yokhatpada ekoi pumna mangna achoba thadong lomina se hain MLA yumnam khemsana haidi amasung भारत के निमित मरीनी की खोंगचता अमेरिका के उपराष्ट्रपति जेड वेंस हायंग न्यू दिल्ली दा थुंगलरगनी Security Force na Manipuri singna mafam singda makata na thibo humbagi thabak chathari ngasi ayu angan bada Thoubal jilai hairo part 3 YVC club ki akoi bada Thoubal District Police Commando amade CRPF ki apun bakang bo amana thibo humbagi thabak chathabada aina thingkraba KCP PWG gi mei tare fakhi makhoi degi kusukulai kya su phagat khi Police ki pauna hai parabo khulai singa da insas LMG ama insas rifle ani carbine ama SLR ama MA3 MK11 rifle ama 5.56 mm ki kapa yari marhum dra taruk 9 mm ki kapa yari marhum pumapan charger yawa radio set ID card Honda Activa ama car ama yauna sel karasu yauri security force na mafam adda thiba humbi thabak sathana honarakpada lamdam udigi miyamna athingba pina honaki maduda security force singna tongduna lakpa gari khara akai athoi thoki hairi lamdam asi yellow masana sing yokhatpada ekhoi pumna muna achoba thaudang lomina si hain MLA yumnam khemsana hairi Imphal ya school de laiba Sri Gopal de mandap tangasi pangthokiba ani suba Kaksing tabam kunjabi Sharma Memorial League kam no out kang tournament sing ni kunma loisin bagi tharomda athobe mithunen gi warol pireduna Sri Khemsan hai kang hai basi lamdam sigi angan ba matam de laba amadi phurup asibo masak taba yelhong masana amani ngasi raija sida ashigumba yelhong masana asi hauruk liba mirol singna thawai hena yauksin bagi mami samtharek liba asi laibak thibani Yellow masana yokhat bahai basta lusing ba madi mi pum khuding baki saurba thaudang le Kang tournament si kasing tabam Ajit Kumar Sharma amade mak imung manungi tiang bangaloina na ja school kangkhut na sinduna March 18 dagi kangkhut tarani thoina saruk yaduna chatharakibani ngasi tournament si loisin bagi thoromda ya school kangkhut ki president Laimyom Brajamani na thoromapu Akashbani Imphal ki assistant director news Thoksom Jogendrajit amasung kasing tabam ongmi mema debina athoi baleng birak pasing oikhi ahan ba samurok si gong trophy lesing ni kunma ge champion alkosa jing na oikhre ngasi sani ki ba final match ta alkosa jing na panthoi FC sanjay mambu panjel ahum sino de thoikhi taruk suba sekta trophy ngasi sani ki ba match sing da BSU nongpo kasing na lining tho FC bu panjel mari sino da amasung Pirate FC Pungdong Bamna Tam FC Team B bu panjel mari sino da thoikhi atuba match amadana YYC yorbung amadi Wango FC panjel amata sanaba ngamdana draw oikhi All Manipur Bodybuilders Association President N Ratana Sabapi odana All Manipur Bodybuilder Association amadi Manipur Amateur Bodybuilder Association ani mifam ngasi association officer pangthokre mifam aduna tonga wafam ani da yanaba purakhi wafam sing adudi association ani eski makha leriba sanaroi singna raiji gi thakta pangthokpa chandamna ba singda saru yabi ayaba pi ba haiba wafam yauri Team Kanglepang ani suba state level soccer futsal championship lesing kunma gi champion oikre ngasi sani ki final match ta team Kanglepang na youth welfare club malum panjel ani amada thoikhi Awang lekin thabi modern youth association sinduna ngasi degi ahan awang lekin thabi football tournament lesing kunma haukre भारत की निमित मरीनी की खोंगचता अमेरिका के उपराष्ट्रपति जेड वेंस है न्यू दिल्ली दा थुंगलरगनी मपाल थरो मंत्रालय के चेरोल अमना हाई हंदगी खोंगचत असिना श्री वेंस ना भारत लाक अहान बनी मांग हाई प्रधानमंत्री नरेंद्र मोदी के उनगनी उपराष्ट्रपति अमसुमा की मिहुत कांगबी खोंगचत असिदा दिल्ली दा नतना जयपुर अमसुंग आग्रा दा सुचतकनी लेबा की कोनुंग दिल्ली दा इसिंग अवाबा लेहंदना बा दिल्ली की मुख्यमंत्री रेखा गुप्ता नंगासी वाटर टैंकर लिसिंग अमगा चामा तरामाथोय मियाम दा फंगनख्रे वाटर टैंकर सिंग असी दिल्ली जल बोर्ड हेडक्वार्टर्स मेयंग मखादा मखोगी लेफम खंगनबगी दमा GPS सिंग हापली हौजी अरोइबदा मरोय पाव अमुक हना security force na Manipuri singna pham singda makhatana thiba humbigi thabak chathari Thoubal jila ki hairok pa 3 dagi KCP PWG gi mioi taret khulai konana fakhi
lamdam asig yelong masana sing yokhatpada aikhoi pumnamang asobo thodang lawminasi haina MLA Yumnam Khemchana hairi amasung भारत की नुमिन मरीनी खोंगचत अमेरिका के उपराष्ट्रपति जे डी वेंस हाइनी दिल्ली दा थुंगनरगनी पाउलोइजरे।